Assamda United Meitei Pangal Youth Organization UMPYO Central Committee President RIYAJUDIN BOGIMAYUM ki MEETYENG MAKHA UMPYO gi Assam branch ama THAMKHRE branch adu hangtukpagi thoram aduga iroinana SSCGD 2025-26 da mai paklakraba miyoi kunda puning thogatpaga loinana chamlaba khudul piduna ikai khumnabasu utkhi Nasi sata ceremony amal kauni terima kasih kepada Putri Soyani IPC Mandor masa mayung terlaina ribut yang ibadah ibadah ini mereka orang nasi mereka society sih tidak boleh cuma ada nasi mereka mereka bangun UMPYO